राज फोन दो ओखलगा कई हागे चेचो नंग बुकाइदे लेगी होसे चेचो आई सना तोंबोइदे लेये युमददी चत्रबा ngal chaluye phaja phajana layuko migi mayumduda aikoi sula ani date 23 da yora ani ye ticket ka age ngasi hoi checho nasadi kai sum tawde ko tawdi ye ayam ka le da checho phare phare babung wari sana gera checho thoibi ge wari sana wo ai pahalake hoi hoi thoibi da onsila e se aikoi checho ne wari sana wo ngamarai ye se ne kaisu tawriye thoibi du tande mande phone du lawduna pai hello Angelina thoibi a kai haige aikoi bungona di nangi maram de yam haye ai thora aga noi da law toini ko ai nanga sakhangna doini ko hoi che ada ai na thorok pada nangi kari leira uge kem ta leira kano ama hairo nang na pamba ma hairo cha ai ke sum pam deba kem ta leira kano phare phare adudi aina pamba ama leira age ko hoi kedoramino nangbo aira daras ta chapot in biriye thoibi gi wadu tabada Anjali du nokning bana loirabani adubu mahak phajilami ras na kamdawri hiblam badu fuk hagotuna suktok laga famladuna makok tu khoro khoro khotli Angelina ho inbiro mapuk thanaba cha hauna Dara se nara di sumaina ningai adum tawbro kaino haisibo bungo narabo makok chi e haye ada aina makok nambi badagi phakri hai Anjali bab taraduna haire i tawbane oh Angelina adudi nang su acha poto phajana inbiro ko ai su phone thamage ai thora aga lakdoini ko hoi che phone thamkraba matung phone du ras ta pire i se daras Ra suktok laduna thoibi da munna yengduna lairami madu ubada thoibi maning khajik halli ras ki mamai da munna su yengi ras na mitfam hongdana sum yenglakpaduda makhut macha du thangatuna ras ki mamit mapada makhut tu haijilai ras na kaino torisina thoibi du ras na wangang lakpaduda khangprek khangi ha kaisum tawde nakuna saga amu haijilai da kaigino ba Daras na sum yengbaduda kaino na yengbane sini nang among che chawda nang haiduna kai kari hairage ai ba achapot inbiri kaida haido kaino ba kaidawri hanga ine adui haibane inbu indra aduna taba ma haiba kaidawge che chawna kai khalam doino ba si thokani na aina phone pairo haiba natra Daras na namdana pahali natra aduga muksu chaiba kaino ba Daras na khalise kaino ba se achapo ka se paihoro chaza horo ithokrage se guli ga se loi lauza horo koi no ma tawrisiba ma da goina saujile e thoibia ngai khoi bane guli chana ba ising do adu da leire ko yare ai chatle si angang si fazana howina chalo nang hek chatpada ai ke doge yango guli gam ta charoi thoibi chat ke tawramadu chaplepi ras thoibi gi matawdu da kiruk yengduna haire e Phagi nate aina aise sida lakthoko natradi ai dhaisine thoibi su anthorak tuna ras te yengle i sida la thoibi su sangsilak tuna phamthara i achapo se o e guli charage ilo thoibi du tumina famduna lei haima se guli ilo ai ngai rabane makhut pandaba dawna machin du ngang na guli du maku khok tok tuna ila i Rasu ising du lauraga guli duga punna yotkre aduga makhutuna thoibi gi makhutu takna paiduna hairei khutpala sune nangna tawbase aigi thamoi sina penjei thoibi kaigino nangna asuk yamna nushiri sibo nusibe hen malaktana ai nangsa chathokningba matang su adum yawe adubu chathokraga amug yengba phanglaroi khanduna ai leibani thoibi nangda dabu thadokduna chatke khanuko si hairaga thoibi gi makhut macha duda nungsina chupirei thoibi su machinda pangang ngangjabagi wani rasna hairakpa wada mahak hiktokpa ngamde yararoi khallabasu yadaba ngamde nungsi haiba wahaisi chimbadagi thokidrasu thamoidadi rasbu nungsibagi mami tai
ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯔꯥꯖꯇꯕꯨ ꯂꯥꯠꯆꯔꯤꯕꯅꯤ꯫ ꯔꯥꯖꯅ ꯄꯦꯟꯗ꯭ꯔꯤꯕꯁꯤꯁꯨ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯕꯁꯤꯅꯤ꯫ ꯊꯣꯏꯕꯤ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯊꯣꯏꯕꯤ ꯈꯨꯝꯗꯦ꯫ ꯁꯦ ꯍꯥꯏꯌꯣ, ꯅꯪ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯊꯣꯏꯕꯤ ꯔꯥꯖꯀꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯆꯤꯟꯕꯥꯟ ꯃꯌꯥꯗ ꯊꯝꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯗꯥ ꯔꯥꯖ, ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯨꯒꯦ꯫ ꯗꯥ ꯔꯥꯖ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯣ, ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯑꯩ ꯀꯧꯕ ꯂꯥꯛꯑꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯔꯥꯖꯀꯤ ꯃꯈꯨꯠꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ, ꯑꯗꯨꯒ ꯔꯥꯖꯕꯨ ꯍꯤꯞꯍꯜꯂꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨꯁꯨ ꯁꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯔꯥꯖꯀꯤ ꯈꯖꯥꯏꯗ ꯅꯥꯟꯕꯣꯏ ꯁꯤꯛꯄꯣꯏ ꯍꯥꯏꯐꯦꯠ ꯇꯧꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯗ ꯊꯣꯏꯕꯤ ꯔꯥꯖꯅ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯃꯈꯨꯠ ꯑꯗꯨ ꯌꯦꯡꯂꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯅꯥꯜꯂꯦ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯊꯧ ꯇꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯞꯇꯥ ꯑꯃ ꯐꯥꯔꯛꯂꯦ꯫ ꯔꯥꯖꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯟꯆꯅꯨ, ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯙꯦꯁꯅꯥ ꯑꯃꯗꯤ ꯃꯆꯦ ꯑꯟꯖꯂꯤ, ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯌꯨꯝꯗ ꯊꯣꯔꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯔꯥꯖꯕꯨ ꯂꯧꯔꯨꯔꯁꯤ, ꯑꯗꯨꯒ ꯁꯅꯥꯇꯣꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒꯦ ꯈꯟꯗꯨꯅ ꯉꯟꯇꯥꯅ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯄꯟꯆꯅꯨꯅ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯔꯥꯙꯦꯅ, ꯑꯩꯒ꯭ꯌꯥ, ꯀꯅꯥꯝ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ? ꯄꯟꯆꯅꯨꯅ, ꯊꯣꯡꯗꯤ ꯍꯥꯡꯉꯤꯅꯦ, ꯂꯩꯔꯝꯕꯁꯨ ꯌꯥꯏꯗ, ꯑꯃꯨꯛꯀ ꯀꯧꯒꯦ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯊꯣꯏꯕꯤꯁꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯃꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯏꯪꯅ ꯃꯦꯡꯅ ꯁꯨꯝꯃꯠꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯨꯝꯂꯛꯄꯗꯨꯗ ꯑꯍꯨꯝꯗꯨ ꯊꯣꯏꯕꯤꯗ ꯑꯃꯨꯛꯇꯪꯗ ꯄꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯉꯥꯡꯅꯤ, ꯌꯥꯝ ꯑꯉꯥꯡꯅꯤ, ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯆꯪꯈꯣꯟꯅ ꯐꯖꯩ꯫ ꯄꯨꯔꯅꯤꯃꯥ ꯊꯥꯖꯕꯨ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡꯅꯤ, ꯇꯔꯥꯎ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯁꯅꯥ ꯑꯅꯤ, ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ, ꯇꯕꯥꯔꯕꯤ ꯆꯤꯝꯕꯥꯜ, ꯁꯅꯥ ꯀꯨꯆꯨ ꯉꯝꯖꯕꯤꯅꯤ꯫ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯁꯥꯊꯦꯛ ꯁꯕꯥꯟꯅꯤ꯫ ꯐꯖꯩ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯄꯨꯛꯅꯤꯡ ꯍꯨꯅ ꯁꯨꯝꯍꯠꯂꯤ꯫ ꯁꯩꯊꯥꯕꯗꯁꯨ ꯂꯣꯏꯕ ꯅꯥꯏꯒꯗꯕ ꯃꯥꯟꯗꯦ ꯊꯣꯏꯕꯤꯒꯤ ꯐꯖꯕ꯫ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯗꯤ ꯆꯣꯏꯅ ꯇꯥꯔꯤꯕ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡꯅꯤ꯫ ꯀꯂꯛ ꯆꯥꯎꯕ ꯀꯅꯥꯒꯤ ꯃꯤꯁꯧ ꯆꯪꯈꯤꯅꯤ ꯈꯟꯕꯅꯔꯥ, ꯃꯥꯂꯪꯕ ꯃꯍꯥꯛꯁꯨ ꯅꯨꯖꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯅꯤꯡꯉꯣꯜꯒꯤ ꯃꯥꯏꯊꯣꯡꯗ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯝꯂꯥꯡꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯈꯖꯤꯛ ꯍꯥꯏꯗꯣꯛꯂꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯟꯖꯂꯤꯅ, ꯅꯪ ꯊꯣꯏꯕꯤ? ꯊꯣꯏꯕꯤꯗꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯕ ꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯈꯪꯉꯝꯕꯗꯨꯗ, ꯃꯥꯅꯦ, ꯀꯅꯥ? ꯑꯟꯖꯂꯤꯅ, ꯑꯩ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯀꯤ ꯃꯆꯦꯅꯤ꯫ ꯊꯣꯏꯕꯤꯅ, ꯑꯌꯥ, ꯁꯥꯎꯅꯨꯀꯣ ꯆꯦ, ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ, ꯀꯥꯈꯠꯂꯛꯑꯣ ꯆꯦ꯫ ꯄꯥꯕꯨꯡ, ꯃꯃꯥ, ꯀꯥꯈꯠꯄꯤꯔꯛꯑꯣ, ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ, ꯁꯥꯎꯅꯨꯀꯣ꯫ ꯄꯟꯆꯅꯨꯅ, ꯌꯥꯏꯗ ꯏꯆꯥꯁꯤꯗꯤ꯫ ꯑꯟꯖꯂꯤꯅ, ꯄꯥꯕꯨꯡ, ꯁꯅꯥꯇꯣꯝꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯤ, ꯊꯣꯏꯕꯤ ꯍꯥꯏꯗꯣ ꯃꯥꯅꯤ꯫ ꯄꯟꯆꯅꯨꯅ, ꯏꯆꯥꯗꯤ ꯃꯤꯡꯒ ꯁꯛꯀ ꯆꯥꯅꯩꯗꯅ, ꯐꯖꯩ, ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯃꯥꯜꯂꯤꯅꯦ꯫ ꯊꯣꯏꯕꯤꯅ, ꯑꯁ, ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯔꯛꯑꯦꯗ ꯁꯤꯗꯤ꯫ ꯄꯟꯆꯅꯨꯅ, ꯏꯀꯥꯏꯅꯨ, ꯏꯄꯥꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯦ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯐꯝꯕꯤꯔꯝꯃꯣ, ꯑꯩ ꯇꯥꯃꯣꯒ ꯗꯥꯔꯥꯖꯀꯗ ꯍꯥꯏꯔꯨꯒꯦ ꯑꯃꯨꯛꯇ꯫ ꯍꯣꯏ꯫ ꯔꯥꯙꯦꯅ, ꯊꯣꯏꯕꯤ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ꯫ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ? ꯔꯥꯙꯦꯅ, ꯁꯦ, ꯅꯪꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ, ꯁꯤ ꯄꯨꯁꯤꯟꯈ꯭ꯔꯣ, ꯑꯗꯨꯒ ꯉꯥꯁꯤꯁꯨ ꯄꯨꯁꯤꯜꯂꯣ꯫ ꯊꯣꯏꯕꯤꯅ, ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯗꯣꯏꯔꯣ? ꯔꯥꯙꯦꯅ, ꯆꯥꯗꯧꯔꯤꯅꯦ꯫ ꯑꯗꯨꯗꯤ ꯑꯩ ꯇꯥꯃꯣꯗ ꯉꯥ ꯁꯦꯝꯍꯜꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯔꯥꯙꯦꯅ, ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯟꯖꯂꯤꯅ, ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ꯫ ꯔꯥꯙꯦꯅ, ꯃꯁꯛꯁꯤꯁꯨ ꯏꯪꯅ ꯐꯖꯈ꯭ꯔꯦ, ꯃꯆꯤꯟ ꯃꯈꯥꯅ ꯅꯨꯡꯁꯤꯔꯤꯕ꯫ ꯄꯟꯆꯅꯨꯅ, ꯌꯥꯔꯦꯗ꯫ ꯃꯦꯝꯆꯧꯕꯤꯅ, ꯑꯩꯒ꯭ꯌꯥ ꯍꯣꯏꯁꯨ ꯌꯧꯕꯤꯔꯛꯂꯦ꯫ ꯄꯟꯆꯅꯨꯅ, ꯍꯣꯏ ꯏꯕꯦꯝꯃ, ꯁꯅꯥꯇꯣꯝꯕꯒꯤ ꯑꯄꯣꯛꯄꯤ ꯅꯠꯇ꯭ꯔꯅꯦ? ꯔꯥꯙꯦꯅ, ꯀꯩꯅꯣ ꯑꯩꯒ꯭ꯌꯥ, ꯃꯦꯝꯆꯧꯕꯤꯅꯦ, ꯀꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ? ꯃꯦꯝꯆꯧꯕꯤꯅ, ꯃꯥꯅꯦ, ꯑꯩꯅꯦ ꯑꯩꯒ꯭ꯌꯥ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯂꯩꯈꯤꯌꯦ, ꯃꯆꯟꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ, ꯂꯥꯛꯑꯅꯤ꯫ ꯔꯥꯙꯦꯅ,
ꯑꯣ ꯑꯉꯥꯡ ꯑꯅꯤ ꯈꯛꯇꯔꯥ ꯃꯦꯝꯆꯧꯕꯤ? ꯃꯦꯝꯆꯧꯕꯤꯅ ꯍꯣꯏ ꯃꯥꯅꯦ ꯏꯆꯦ, ꯅꯨꯄꯥꯗꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯒ꯫ ꯔꯥꯙꯦꯅ ꯁꯅꯥꯇꯣꯝꯕꯗꯤ ꯋꯥ ꯌꯥꯝ ꯉꯥꯡꯗꯦ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯃꯆꯤꯟ ꯃꯈꯥ ꯌꯥꯝ ꯌꯥꯡꯉꯤ, ꯅꯨꯡꯁꯤꯅꯦ ꯃꯆꯤꯟ ꯃꯈꯥꯁꯨ꯫ ꯃꯦꯝꯆꯧꯕꯤꯅ ꯏꯆꯦ ꯂꯥꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯕꯅꯦ ꯑꯩ, ꯏꯕꯨꯡꯉꯣ ꯔꯥꯖꯅ ꯍꯥꯏꯔꯗꯤ ꯀꯤꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕ ꯏꯜꯂꯤ, ꯑꯩꯈꯣꯏꯅꯒ ꯍꯥꯏꯔꯨꯔꯗꯤ ꯍꯦꯟꯖꯤꯜꯂꯛꯏ ꯃꯥꯅ꯫ ꯔꯥꯙꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤ, ꯀꯣꯟꯅ ꯆꯥꯎꯔꯒ ꯐꯔꯛꯀꯅꯤꯗ꯫ ꯃꯦꯝꯆꯧꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯑꯩ ꯈ꯭ꯋꯥꯡꯒ ꯀꯣꯟꯗꯧꯔꯤ꯫ ꯔꯥꯙꯦ ꯅꯣꯛꯂꯒ ꯀꯣꯜꯂꯣꯏꯗ ꯁꯤꯅꯤ ꯏꯆꯥꯅꯨꯄꯤꯅꯦ ꯗꯤꯜꯂꯤꯗ ꯂꯩꯕꯗꯣ꯫ ꯃꯦꯝꯆꯧꯕꯤꯅ ꯏꯁ ꯏꯆꯥꯁꯤꯗꯤ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯈꯔ ꯐꯔꯕꯣ? ꯑꯟꯖꯂꯤꯅ ꯐꯔꯦ ꯏꯃꯥ꯫ ꯃꯦꯝꯆꯧꯕꯤꯅ ꯅꯥꯕ ꯌꯥꯗꯦꯀꯣ, ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ, ꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯅꯕ, ꯏꯆꯦꯁꯨ ꯐꯅꯦꯛ ꯍꯣꯡꯗꯣꯛꯁꯤ, ꯏꯃꯨꯡꯗ ꯆꯪꯉꯁꯦ꯫ ꯔꯥꯖ ꯍꯣꯏꯁꯨ ꯌꯧꯔꯛꯂꯦ꯫ ꯔꯥꯖꯅ ꯏꯃꯥ ꯄꯥꯕꯨꯡ꯫ ꯔꯥꯖ ꯃꯄꯥꯒ ꯃꯃꯥꯒꯗ ꯈꯨꯔꯨꯝꯃꯤ, ꯁꯅꯥꯇꯣꯝꯕꯁꯨ ꯈꯨꯔꯨꯝꯃꯤ꯫ ꯄꯟꯆꯅꯨꯅ ꯌꯥꯔꯦ ꯍꯧꯒꯠꯂꯣ꯫ ꯔꯥꯖꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯉꯛꯏꯁꯤꯕꯣ, ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯔꯒ? ꯑꯟꯖꯂꯤꯅ ꯍꯩꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯁꯤꯗꯤ ꯕꯨꯡꯉꯣ꯫ ꯔꯥꯖꯅ ꯀꯥꯏ ꯉꯜꯂꯤꯅꯣ, ꯄꯨꯡ 7 ꯇꯥꯗꯧꯔꯦ꯫ ꯑꯟꯖꯂꯤꯅ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯁꯅꯥꯇꯣꯝꯕ꯫ ꯁꯅꯥꯇꯣꯝꯕꯅ ꯆꯦꯆꯣ꯫ ꯑꯟꯖꯂꯤꯅ ꯅꯪꯒꯤꯅꯦꯅ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯄꯅꯦ, ꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯁꯅꯥꯇꯣꯝꯕꯅ ꯆꯦꯆꯣ ꯀꯩꯗꯧꯕꯩ ꯂꯩꯔꯤꯅꯣ? ꯏꯄ꯭ꯋꯥꯒꯤꯗꯃꯛꯇꯅꯦꯅ ꯂꯩꯔꯤꯅꯤ ꯀꯩꯅꯣ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ, ꯁꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯑꯁ ꯆꯦꯆꯣ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ, ꯇꯥꯡꯉꯝꯅꯤꯕꯣ꯫ ꯔꯥꯖꯅ ꯍꯣ ꯑꯇꯥꯡꯕꯗꯣ ꯑꯣꯐꯤꯁ ꯆꯠꯄꯗ ꯂꯤꯠꯅꯕ ꯑꯣꯏꯔꯣ꯫ ꯑꯟꯖꯂꯤꯅ ꯁꯅꯥꯇꯣꯝꯕꯁꯦ ꯊꯕꯛ ꯇꯧꯔꯕꯣ? ꯔꯥꯖꯅ ꯇꯧꯔꯗꯕꯅꯦ, ꯒꯦꯂꯦꯛꯁꯤ ꯕꯦꯡꯛꯇ ꯗꯥꯖꯤꯠꯅ ꯂꯩꯕꯗꯨꯗ꯫ ꯑꯟꯖꯂꯤꯅ ꯁꯦꯁ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯆꯦꯆꯧ, ꯊꯦꯡꯛꯌꯨ꯫ ꯊꯣꯏꯕꯤ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯜ ꯃꯔꯣꯝꯗꯒꯤ ꯃꯒꯛ ꯑꯗꯨ ꯂꯤꯊꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕꯅꯤ꯫ ꯃꯕꯨꯡ ꯊꯕꯛ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯟꯖꯂꯤꯅ ꯊꯣꯏꯕꯤꯅ ꯆꯦꯞꯊꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯀꯧꯔꯛꯏ, ꯊꯣꯏꯕꯤ ꯁꯤꯗ ꯂꯥꯎꯅꯦ꯫ ꯊꯣꯏꯕꯤꯁꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯟꯖꯂꯤꯅ ꯑꯩꯅꯅꯦ ꯅꯪꯒꯤꯁꯨ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯄꯅꯦ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ꯫ ꯊꯣꯏꯕꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯟꯖꯂꯤꯅ ꯁꯤ ꯌꯦꯡꯉꯣ, ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ, ꯄꯥꯝꯗ꯭ꯔꯁꯨ ꯑꯃꯨꯛ ꯁꯤꯟꯗꯣꯏꯅꯦ꯫ ꯊꯣꯏꯕꯤꯅ ꯆꯦ ꯍꯥꯎꯅꯦ, ꯁꯤ ꯀꯩꯗꯧꯕꯒꯤ ꯂꯩꯔꯛꯏꯅꯣ? ꯀꯩꯗꯧꯔꯒꯦ, ꯄꯥꯝꯗ꯭ꯔꯕꯣ ꯊꯣꯏꯕꯤ? ꯑꯟꯖꯂꯤꯅ ꯑꯁꯨꯛ ꯐꯖꯕꯁꯦ ꯀꯩꯗꯧꯕꯩ ꯂꯩꯔꯤꯅꯣ? ꯁꯤꯗꯤ ꯂꯤꯠꯇꯧꯕ ꯄꯥꯝꯃꯨꯏꯌꯦ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯔꯥꯖꯅ ꯍꯅꯨꯕꯤ ꯑꯉꯥꯡꯂ ꯑꯍꯜꯂ ꯃꯦꯟ ꯇꯥꯗꯕꯅꯦ ꯑꯁꯤ, ꯃꯤꯅ ꯂꯩꯔꯛꯑꯗꯤ ꯀꯣꯛ ꯂꯧꯔꯗꯅ, ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯍꯅꯨꯕꯤ ꯁꯥꯗꯅ ꯑꯃꯨꯛ ꯀꯣꯠꯊꯂꯛꯏꯅꯦ꯫ ꯊꯣꯏꯕꯤꯅ ꯗꯥꯔꯥꯖ ꯉꯍꯥꯜꯒꯤ ꯐꯨꯔꯤꯠꯇꯣ ꯑꯩꯒꯤꯔꯣ? ꯑꯗꯨꯁꯨ ꯑꯩꯒꯤ ꯐꯨꯔꯤꯠꯂꯕ? ꯊꯣꯏꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯔꯥꯖꯇ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯁꯨ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯠ ꯇꯧꯅ ꯂꯩ꯫ ꯁꯅꯥꯇꯣꯝꯕ ꯚꯥꯞ ꯇꯥꯔꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯁꯅꯥꯇꯣꯝꯕꯅ ꯑꯩꯅ ꯂꯩꯕꯅꯤ, ꯒꯥꯔꯤꯗ ꯑꯗꯨꯝ ꯌꯥꯎꯈꯤꯕ, ꯂꯧꯊꯣꯛꯄ ꯀꯥꯎꯗꯅ ꯑꯗꯨ ꯐꯨꯔꯤꯠꯇꯣ ꯑꯣꯏꯔꯝꯅꯤ꯫ ꯊꯣꯏꯕꯤꯅ ꯑꯣ꯫ ꯁꯅꯥꯇꯣꯝꯕꯅ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯇꯧꯔꯁꯤ, ꯆꯥꯛ ꯏꯁꯤꯡꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ, ꯔꯥꯖ ꯉꯥ ꯁꯦꯝꯃꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤ ꯆꯦꯆꯧꯒ ꯅꯣꯏ ꯆꯥꯛꯈꯨꯝ ꯆꯪꯉꯣ, ꯄꯥꯕꯨꯡꯅ ꯇꯤꯚꯤ ꯌꯦꯡꯕꯤꯔꯣ, ꯑꯩ ꯇꯤꯚꯤ ꯑꯣꯟ ꯇꯧꯔꯝꯃꯒꯦ꯫ ꯃꯌꯥꯝꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯔꯦ꯫ ꯔꯥꯖꯁꯨ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯍꯥꯞꯆꯤꯜꯂꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯚꯥꯏ ꯑꯋꯥꯠ ꯑꯄꯥ ꯆꯤꯊ ꯅꯥꯟꯊꯕ ꯌꯦꯡꯉꯨꯀꯣ꯫ ꯔꯥꯖꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯚꯥꯏ꯫ ꯐꯖꯅ ꯌꯦꯡꯁꯤꯜꯂꯣ, ꯑꯩ ꯑꯦꯟꯁꯥꯡ ꯍꯥꯞꯄꯤꯔꯨꯒꯦ ꯅꯪꯒꯤ ꯄꯨꯅꯕ꯫ ꯑꯁ ꯍꯥꯞꯄꯨꯔꯅꯨꯗ ꯚꯥꯏ, ꯌꯥꯗꯦ ꯑꯗꯨꯛ ꯋꯥꯅ ꯊꯥꯔꯒ, ꯂꯩꯔꯝꯃꯣ ꯀꯨꯏꯔꯣꯏꯕ꯫ ꯁꯅꯥꯇꯣꯝꯕꯗꯨ ꯊꯣꯔꯛꯀꯦ ꯇꯧꯕꯗ ꯊꯣꯏꯕꯤ ꯃꯈꯨꯠꯇ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ 2 ꯄꯥꯏꯔꯒ ꯆꯪꯉꯛꯏ꯫ ꯇꯥꯃꯣ ꯍꯩ ꯃꯍꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯀꯗꯥꯏ ꯅꯪ ꯗꯥꯔꯥꯖꯀꯤꯁꯨ ꯄꯤꯔꯣ, ꯑꯗꯨꯒꯅꯦ ꯐꯤꯔꯣꯜ ꯍꯥꯞꯆꯤꯜꯂꯤꯁꯦ ꯈꯔ ꯑꯃꯨꯛꯇ ꯌꯦꯡꯉꯣ, ꯑꯩ ꯃꯅꯤꯡꯗꯒꯤꯅꯦ ꯑꯦꯟꯁꯥꯡꯈꯔ ꯍꯦꯛꯎꯈꯤꯒꯦ ꯗꯥꯔꯥꯖꯀꯤ ꯄꯨꯅꯕ꯫ ꯍꯣꯏ꯫ ꯁꯅꯥꯇꯣꯝꯕ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯔꯗꯨꯅ ꯀꯧꯔꯛꯏ, ꯗꯥꯔꯥꯖ꯫ ꯍꯥꯎ, ꯍꯩ ꯃꯍꯤ꯫ ꯔꯥꯖꯁꯨ ꯐꯤ ꯂꯣꯏꯁꯤꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯁꯦ ꯗꯥꯔꯥꯖ꯫ ꯊꯣꯏꯕꯤ
ꯗꯥꯔꯥꯁ ꯏꯜꯂꯛꯑꯣ ꯍꯥꯏꯔꯣ? ꯁꯦ ꯑꯩ ꯏꯜꯂꯛꯀꯦ꯫ ꯁꯤ ꯍꯥꯏꯔꯒ ꯔꯥꯖꯇ ꯍꯩ ꯃꯍꯤꯗꯨ ꯏꯟꯒꯦ ꯍꯥꯏꯗꯨꯅ ꯒ꯭ꯂꯥꯁꯇꯨ ꯊꯥꯡꯒꯠꯂꯛꯄꯗ ꯔꯥꯖꯅ ꯒ꯭ꯂꯥꯁꯇꯨ ꯂꯧꯔꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯥꯔꯥꯁ ꯁꯦ ꯊꯥꯗꯣꯛꯑꯣ, ꯇꯥꯃꯣ ꯆꯪꯉꯛꯑꯅꯤꯌꯦ꯫ ꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦ? ꯅꯪ ꯑꯩ ꯂꯩꯇ꯭ꯔꯦꯅ ꯂꯝ ꯍꯦꯟꯒꯅꯨꯀꯣ꯫ ꯑꯩ ꯂꯝ ꯍꯦꯜꯂꯔꯣꯏꯌꯦ ꯗꯥꯔꯥꯁ꯫ ꯑꯩ ꯅꯨꯡꯇꯤꯒꯤꯁꯨ ꯂꯥꯏꯔꯤꯛ ꯄꯥꯅꯤꯌꯦ, ꯅꯨꯄꯥꯒꯁꯨ ꯁꯥꯟꯅꯔꯔꯣꯏ, ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯕꯗꯁꯨ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏꯌꯦ, ꯇꯥꯃꯣꯅ ꯉꯥꯡꯕꯗꯁꯨ ꯑꯩ ꯈꯨꯝꯃꯔꯣꯏꯌꯦ꯫ ꯑꯩ ꯗꯥꯔꯥꯁꯅ ꯍꯥꯏꯕ ꯂꯣꯏ ꯏꯜꯂꯅꯤꯌꯦ, ꯑꯩ ꯍꯥꯏꯕ ꯏꯜꯂꯅꯤꯌꯦ꯫ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯔꯥꯖꯀꯤ ꯃꯊꯥꯗ ꯁꯨꯠ ꯁꯨꯠ ꯀꯞꯊꯣꯔꯛꯏ꯫ ꯍꯩꯃꯥ ꯊꯣꯏꯕꯤ, ꯁꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨꯁꯦ꯫ ꯀꯞꯇꯤꯌꯦ, ꯑꯩ ꯀꯞꯇꯤꯌꯦ, ꯃꯤꯠꯇ ꯀꯩꯅꯣꯝ ꯆꯪꯕꯒꯤ ꯄꯤ ꯇꯥꯔꯛꯄꯅꯦ꯫ ꯁꯦ ꯃꯥꯏꯗꯣ ꯅꯣꯡꯈꯠꯂꯛꯎꯁꯦ, ꯗꯗꯥꯅ ꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯒꯦꯕ꯫ ꯗꯥꯔꯥꯁ꯫ ꯍꯥꯎ? ꯅꯪ ꯆꯠꯈ꯭ꯔꯅꯤꯀꯣ? ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯀꯅꯤꯌꯦ, ꯑꯗꯨꯝ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯝ ꯂꯥꯛꯎꯀꯣ꯫ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯛꯍꯟꯅꯤꯡꯕ꯭ꯔꯥ ꯊꯣꯏꯕꯤ? ꯂꯥꯛꯍꯟꯅꯤꯡꯉꯦ꯫ ꯗꯥꯔꯥꯁ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ, ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯈꯪꯗꯦ, ꯁꯨꯝ ꯗꯥꯔꯥꯁ ꯅꯪꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯄꯦꯔꯛꯏ ꯊꯣꯏꯕꯤꯗꯨ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯄꯦꯗꯅꯒ ꯇꯧꯏꯅꯦ꯫ ꯁꯦ ꯗꯗꯥ ꯋꯥ ꯍꯥꯏꯒꯦꯁꯦ, ꯑꯩ ꯂꯩꯇ꯭ꯔꯁꯨꯅꯦ ꯇꯥꯃꯣꯗ ꯐꯣꯟ ꯇꯧꯔꯛꯀꯦ, ꯏꯕꯥꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ, ꯌꯥꯔꯕ? ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯪꯂꯛꯏ꯫ ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯩꯅꯦ꯫ ꯑꯗꯨꯝ ꯇꯧꯔꯛꯎꯀꯣ, ꯑꯗꯣ ꯑꯩꯈꯣꯏꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯎꯀꯣ꯫ ꯂꯥꯛꯀꯗꯣꯏꯅꯦ꯫ ꯑꯗꯣ ꯅꯪ ꯂꯝ ꯍꯦꯜꯂꯗꯤ ꯑꯩ ꯂꯥꯛꯑꯣꯏꯀꯣ? ꯑꯩ ꯂꯝ ꯍꯦꯜꯂꯣꯏꯌꯦꯕ, ꯊꯥꯖꯗ꯭ꯔꯒ ꯇꯥꯃꯣꯗ ꯍꯪꯖꯧ꯫ ꯅꯪ ꯂꯝ ꯍꯦꯟꯒꯅꯨ꯫ ꯗꯥꯔꯥꯁ, ꯄꯥꯕꯨꯡ ꯍꯣꯏ ꯉꯥꯏꯍꯧꯔꯕꯅꯦ, ꯐꯤꯁꯤꯡꯁꯦ ꯀꯗꯥꯏꯅꯣ ꯑꯩ ꯊꯨꯞꯄꯤꯔꯛꯀꯦ꯫ ꯗꯥꯔꯥꯁ ꯍꯥꯞꯆꯤꯜꯂꯣꯕ, ꯑꯗꯣ ꯍꯩ ꯃꯍꯤꯁꯤꯒ ꯊꯛꯇꯣꯛꯑꯣꯕ꯫ ꯁꯤꯒꯤꯁꯤꯡꯁꯦ ꯊꯨꯞꯆꯜꯂꯛꯑꯣꯁꯦ꯫ ꯐꯤꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯊꯨꯞꯇꯨꯅ ꯏꯌꯔꯕꯦꯒꯇꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯁꯨꯝ ꯊꯨꯞꯄꯝꯕꯗꯒꯤ ꯊꯣꯏꯕꯤꯗꯨ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ? ꯗꯥꯔꯥꯁ ꯂꯩꯔꯝꯃꯣ, ꯑꯩ ꯀꯩꯅꯣꯝ ꯂꯧꯔꯨꯒꯦ꯫ ꯀꯔꯤ ꯂꯧꯗꯣꯏꯅꯣ? ꯍꯩꯃꯥ ꯇꯥꯗꯦꯅꯦ꯫ ꯊꯣꯏꯕꯤꯗꯨ ꯑꯃꯨꯛ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯏ꯫ ꯁꯦ ꯗꯥꯔꯥꯁ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯍꯥꯡꯗꯣꯛꯑꯣ꯫ ꯔꯥꯖꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯣꯐ꯭ꯂꯔꯅꯤꯅꯦ꯫ ꯊꯣꯏꯕꯤ, ꯁꯤꯗꯤ ꯀꯅꯥꯒꯤꯅꯣ? ꯗꯥꯔꯥꯁꯀꯤꯅꯦ꯫ ꯅꯪꯗꯤ ꯀꯥꯏꯗꯒꯤ? ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯂꯣꯜꯂꯤꯅꯦ꯫ ꯅꯪꯕꯨ ꯂꯣꯟꯕ ꯍꯩꯕ꯭ꯔꯥꯅꯦ? ꯍꯩꯌꯦ, ꯃꯃꯥꯅ ꯇꯥꯛꯄꯤꯔꯤꯅꯦ꯫ ꯃꯆꯨꯁꯤꯁꯨ ꯐꯖꯩ, ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯂꯣꯟꯕꯒ ꯌꯥꯝ ꯍꯩꯅꯦ꯫ ꯏꯁꯪ ꯃꯆꯨꯁꯤꯗ ꯆꯟꯗꯣꯟ ꯃꯆꯨꯁꯤꯅ ꯆꯦꯟꯕꯁꯦ ꯐꯖꯗ꯭ꯔꯅꯦ ꯗꯥꯔꯥꯁ? ꯐꯖꯩꯕꯨ, ꯁꯤꯗꯤ ꯄꯥꯝꯖꯔꯦ꯫ ꯑꯁꯦꯡꯕꯩ ꯄꯥꯝꯕ꯭ꯔꯥ? ꯄꯥꯝꯃꯦ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯅꯪ ꯅꯍꯥꯟ ꯑꯩꯅ ꯄꯤꯈꯤꯕ ꯐꯨꯔꯤꯠꯇꯣ ꯄꯥꯝꯃꯕꯣ? ꯀꯔꯝꯕꯅꯣ? ꯇꯥꯃꯣꯅ ꯂꯩꯕꯤ ꯍꯥꯏꯕꯗꯨꯔꯣ? ꯑꯗꯨ ꯗꯥꯔꯥꯁꯅ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ꯫ ꯃꯥꯜꯂꯦꯕ ꯑꯩꯁꯨ꯫ ꯇꯥꯃꯣꯅꯗꯤꯅꯦ ꯑꯗꯨꯝꯕ ꯐꯨꯔꯤꯠꯇꯣ ꯂꯩꯕꯤꯔꯣꯏꯕ ꯀꯩꯁꯨ, ꯃꯥꯅ ꯂꯩꯔꯛꯄꯗꯤꯀꯣ ꯇꯤ ꯁꯥꯔꯠꯀꯨꯝꯕ ꯑꯍꯣꯡꯕ ꯉꯥꯛꯇ꯫ ꯃꯁꯤꯗꯤꯕ, ꯇꯥꯃꯣꯁꯨ ꯊꯕꯛ ꯇꯧꯗꯣꯔꯁꯤꯗꯤ ꯑꯇꯥꯡꯕ ꯂꯩꯖꯔꯅꯤꯁꯦ꯫ ꯗꯥꯔꯥꯁ, ꯇꯥꯃꯣꯒꯤ ꯊꯕꯛꯁꯦ ꯀꯩꯅꯣ? ꯕꯦꯡꯀꯤꯅꯦ꯫ ꯑꯣ ꯗꯥꯔꯥꯁ, ꯄꯤꯔꯛꯑꯣ ꯃꯣꯐ꯭ꯂꯔꯗꯣ, ꯑꯩ ꯍꯥꯞꯆꯤꯟꯕꯤꯒꯦ꯫ ꯁꯦ ꯍꯥꯞꯆꯤꯜꯂꯣ꯫ ꯑꯁꯣꯝꯅ ꯐꯤꯁꯤꯡꯗꯨ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯗꯨꯅ ꯔꯥꯖꯁꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯕꯦꯒꯇꯨ ꯌꯥꯟꯁꯤꯜꯂꯤ꯫ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯔꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯤꯗ ꯇꯞꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤꯁꯨ ꯔꯥꯖ ꯆꯠꯈꯤꯗꯣꯔꯦ ꯈꯟꯕꯗ ꯊꯃꯣꯏꯗꯨ ꯉꯁꯤꯗꯤ ꯁꯣꯟꯊꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯄꯤꯔꯥꯡꯗꯨꯁꯨ ꯉꯁꯤꯗꯤ ꯏꯟꯁꯤꯜꯂꯨꯕ ꯂꯩꯇꯅ ꯊꯃꯣꯏ ꯃꯥꯒꯤ ꯏꯆꯦꯜꯗ ꯃꯅꯤꯡꯇꯝꯅ ꯆꯤꯟꯊꯔꯛꯂꯤ꯫ ꯔꯥꯖꯅ ꯀꯧꯔꯛꯄꯗꯨꯗ ꯔꯥꯖ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯞ ꯇꯧꯅ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯛꯏ꯫ ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯊꯣꯏꯕꯤ꯫ ꯍꯣꯏ꯫ ꯔꯥꯖ ꯋꯥꯂꯦꯠꯇꯒꯤ 2K ꯂꯧꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯤꯗ ꯄꯤꯔꯛꯏ꯫ ꯁꯦ, ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯔꯒ ꯆꯥꯅꯕ꯫ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯈꯠꯂꯛꯏ꯫ ꯀꯩꯅꯣ ꯗꯥꯔꯥꯁ, ꯑꯩ ꯉꯝꯃꯣꯏꯌꯦ, ꯍꯥꯞꯆꯤꯜꯂꯣ, ꯑꯩ ꯇꯜꯂꯦ꯫
ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯒꯤ ꯄꯤꯔꯥꯡꯇꯅ ꯊꯨꯝꯍꯠꯂꯕ ꯃꯤꯁꯅꯥ ꯑꯅꯤꯅ ꯊꯃꯣꯏꯗꯒꯤ ꯃꯤꯠꯂꯨ ꯐꯥꯎꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯔꯥꯖꯁꯨ ꯎꯔꯦ꯫ ꯄꯥꯈꯠꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯦ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯆꯠꯀꯅꯤ? ꯀꯞꯀꯅꯨꯁꯦ, ꯗꯗꯥ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦ, ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯅꯦ, ꯀꯞꯀꯅꯨꯁꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗꯗꯤ ꯔꯥꯖꯀꯤ ꯋꯥꯍꯩꯗꯨꯅ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯔꯥꯖꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯔꯥꯖꯅ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯥꯏ ꯇꯧꯅꯨꯁꯦ, ꯃꯔꯝ ꯃꯣꯛꯄꯅꯤ, ꯀꯞꯀꯅꯣꯕ꯫ ꯊꯣꯏꯕꯤꯁꯨ ꯀꯞꯄꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯔꯥꯖꯕꯨ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯁꯤ ꯂꯧꯁꯤꯜꯂꯣ ꯊꯣꯏꯕꯤ, ꯗꯗꯥꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯦ꯫ ꯅꯪꯅ ꯁꯤ ꯂꯧꯗ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯂꯧꯁꯤꯜꯂꯣꯅꯦ ꯅꯪꯕꯣ꯫ ꯊꯣꯏꯕꯤ ꯃꯆꯤ ꯂꯦꯡꯗꯅ ꯔꯥꯖꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯥꯖꯁꯨ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯩꯁꯥꯗꯨ ꯄꯥꯏꯁꯤꯜꯍꯜꯂꯤ꯫ ꯊꯣꯏꯕꯤ, ꯗꯗꯥ ꯆꯠꯂꯒꯦꯀꯣ, ꯅꯪ ꯇꯥꯃꯣꯅ ꯃꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ꯫ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇ ꯃꯍꯥꯛꯀꯤ ꯆꯤꯝꯕꯥꯜ ꯑꯗꯨ ꯇꯞꯅ ꯊꯝꯂꯛꯇꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯗꯗꯥ ꯊꯤꯟꯗꯣꯛꯎ ꯂꯥꯛꯑꯣ꯫ ꯁꯅꯥꯇꯣꯝꯕ ꯔꯥꯖꯅ ꯃꯆꯟꯕꯨ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯆꯟꯗ ꯅꯨꯡꯁꯤ ꯀꯥꯏꯍꯧꯏ ꯍꯥꯏꯗꯨꯅ ꯆꯩꯒꯗꯕꯁꯨ ꯀꯔꯝꯅ ꯆꯩꯒꯅꯤ? ꯃꯃꯥꯅꯕꯅꯤ, ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯩꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯔꯥꯖꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕ ꯑꯁꯤ ꯌꯨꯝꯒꯤ ꯃꯤ ꯑꯃꯅ ꯂꯧꯕ ꯗꯥꯏꯇꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯊꯣꯏꯕꯤꯅꯁꯨ ꯔꯥꯖꯕꯨ ꯑꯗꯨꯃꯛ ꯌꯥꯖꯩ꯫ ꯑꯃꯨꯛꯁꯨ ꯔꯥꯖꯅ ꯀꯥ ꯍꯦꯟꯕ ꯂꯤꯆꯠ ꯎꯠꯈꯤꯗ꯭ꯔꯤ꯫ ꯃꯆꯜ ꯂꯣꯏꯅꯕꯗꯧꯅ ꯑꯗꯨꯝ ꯂꯣꯏꯅꯖꯩ꯫ ꯃꯁꯤꯃꯛꯅꯁꯨ ꯃꯍꯥꯛ ꯋꯥ ꯉꯥꯡꯐꯝ ꯈꯪꯗꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯇꯥꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯃꯤꯠꯂꯨ ꯃꯍꯥꯛꯁꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀꯥ ꯑꯗꯨꯗ ꯆꯪꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨꯒꯤ ꯅꯨꯡꯁꯤ ꯇꯥꯟꯊꯥꯗꯨ ꯀꯥꯏꯔꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯊꯣꯡꯖꯤꯜ ꯃꯔꯣꯝꯗꯨꯗ ꯂꯩꯁꯤꯜꯂꯒ ꯂꯩꯕꯅꯤ꯫ ꯔꯥꯖ ꯊꯣꯔꯛꯇꯧꯔꯦ ꯈꯪꯕꯅ ꯃꯍꯥꯛ ꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯅꯧꯁꯤꯟꯅꯔꯒ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯅ, ꯚꯥꯏ ꯊꯣꯛꯑꯁꯤꯔꯥ? ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯉꯥꯏꯍꯧꯔꯦ꯫ ꯊꯣꯛꯑꯁꯤ ꯚꯥꯏ꯫ ꯊꯣꯏꯕꯤ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯊꯣꯏꯕꯤꯗꯤ ꯈꯨꯝꯃꯛꯇꯦ꯫ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯃꯅꯤꯡꯗ ꯏꯟꯅꯔꯛꯏ꯫ ꯄꯟꯆꯅꯨꯅ, ꯂꯥꯛꯑꯣꯅꯦ, ꯉꯥꯏꯔꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯁꯅꯥꯇꯣꯝꯕꯅ, ꯄꯥꯕꯨꯡ, ꯑꯦꯟꯁꯥꯡꯁꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯛꯄꯅꯦ꯫ ꯄꯟꯆꯅꯨꯅ, ꯐꯖꯔꯦꯍꯦ ꯌꯦꯟꯗꯦꯝꯒꯥꯁꯤꯗꯤ, ꯏꯆꯥꯅ ꯊꯥꯔꯤꯔꯣ ꯁꯤꯕꯣ? ꯔꯥꯖꯀ ꯏꯕꯥꯅꯤꯅ ꯊꯥꯕꯅꯦ ꯄꯥꯕꯨꯡ꯫ ꯄꯟꯆꯅꯨꯅ, ꯁꯤꯗꯤ ꯍꯣꯔꯦꯟ ꯍꯦꯛꯇ ꯇꯧꯔꯗꯧꯅꯤ꯫ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯊꯦꯡꯈ꯭ꯔꯅꯤꯅꯦ꯫ ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ꯫ ꯄꯟꯆꯅꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯙꯦꯁꯅꯥꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯎꯗꯕꯗꯨꯗ ꯔꯥꯙꯦꯅ ꯍꯪꯂꯛꯏ, ꯃꯆꯥ ꯊꯣꯏꯕꯤꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯔꯥꯖꯀ ꯁꯅꯥꯇꯣꯝꯕꯒꯗꯨ ꯌꯦꯡꯅꯩ꯫ ꯋꯥꯗꯤ ꯉꯥꯡꯂꯝꯗꯦ꯫ ꯃꯦꯝꯆꯧꯕꯤꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯃꯛꯏ, ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤꯅꯦ꯫ ꯏꯆꯦ, ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯃꯃꯥꯍꯣꯏ ꯆꯦꯆꯦꯍꯣꯏꯁꯦ ꯆꯠꯇꯧꯔꯦꯅꯦ, ꯊꯣꯔꯛꯑꯣ ꯂꯥꯛꯑꯣ꯫ ꯁꯅꯥꯇꯣꯝꯕꯅ, ꯏꯃꯥ, ꯕꯥꯔꯨꯝ ꯆꯪꯈ꯭ꯔꯕꯅꯦ, ꯀꯧꯔꯨꯔꯅꯨ, ꯇꯥꯔꯔꯣꯏ꯫ ꯃꯦꯝꯆꯧꯕꯤꯅ, ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯄꯣ, ꯁꯣꯝꯗ ꯃꯃꯥꯆꯧꯕꯤꯅ ꯎꯅꯤꯡꯗꯅ ꯇꯧꯔꯒ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤ ꯑꯉꯥꯡꯁꯦ, ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯏꯆꯦ, ꯃꯥꯅꯕꯨ ꯅꯤꯡꯈ꯭ꯔꯗꯤ ꯇꯧꯗ꯭ꯔꯤꯈꯩ ꯇꯣꯛꯇꯦ꯫ ꯔꯥꯙꯦꯅ, ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯦ, ꯆꯥꯎꯔꯀꯥꯟꯗ ꯐꯖꯅꯤꯗ꯫ ꯃꯦꯝꯆꯧꯕꯤꯅ, ꯂꯩꯁꯥꯕꯤꯗꯤ ꯐꯥꯔꯛꯑꯕꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥꯁꯤꯗ ꯀꯔꯤꯝꯇ ꯅꯥꯆꯨꯡꯗꯦ ꯏꯆꯦ꯫ ꯏꯕꯨꯡꯉꯣ ꯔꯥꯖꯕꯨꯗꯤ ꯈꯔ ꯀꯤꯕ ꯃꯥꯜꯂꯤ, ꯃꯥꯅ ꯍꯥꯏꯈ꯭ꯔꯗꯤ ꯈꯔ ꯇꯧꯏ, ꯃꯕꯨꯡꯒꯁꯤꯗꯤꯀꯣ ꯀꯤꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯔꯥꯖ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯏ꯫ ꯇꯥꯕꯗꯨ ꯉꯝꯂꯛꯇꯕꯔꯥ ꯀꯩꯅꯣ ꯃꯌꯥꯝ ꯆꯠꯂꯝꯕꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯔꯥꯖꯇ ꯌꯦꯡꯍꯧꯏ꯫ ꯋꯥꯈꯜ ꯂꯩꯕꯤ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯃꯆꯦ ꯑꯟꯖꯂꯤ ꯃꯧꯄ꯭ꯋꯥꯒꯤ ꯃꯑꯣꯡꯗꯨ ꯈꯪꯂꯝꯃꯤ꯫ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ, ꯃꯥꯒ ꯂꯣꯏꯅꯗꯨꯅꯇ ꯂꯥꯛꯈꯤꯕ ꯃꯧꯄ꯭ꯋꯥꯅꯤ꯫ ꯃꯧꯄ꯭ꯋꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯋꯥꯔꯤ ꯇꯥꯟꯅꯐꯝꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯣꯏꯕꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯇꯠ ꯇꯠꯇꯅ ꯄꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯇꯣꯛꯈ꯭ꯔꯒ ꯔꯥꯖꯅ ꯎꯠꯂꯝꯂꯤꯕ ꯃꯑꯣꯡ, ꯁꯅꯥꯇꯣꯝꯕꯒꯤ ꯃꯤꯠꯌꯦꯡ, ꯃꯃꯥ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ,
ꯋꯥꯔꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯣꯏꯅ ꯚꯥꯞ ꯇꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯔꯥꯖꯇꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯉꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯊꯣꯏꯕꯤꯅ ꯀꯞꯍꯧꯕ ꯆꯠꯂꯝꯗꯥꯏꯗ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯇꯁꯦꯡꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯔꯥꯖꯅ "ꯚꯥꯏ." ꯁꯅꯥꯇꯣꯝꯕꯅ "ꯀꯩꯗꯧꯔꯒꯦ ꯚꯥꯏ, ꯌꯨꯝ ꯌꯧꯔꯕꯣ?" "ꯌꯧꯔꯦ." "ꯄꯣꯠ ꯑꯀꯥꯎꯕ ꯂꯩꯔꯕꯣ?" "ꯂꯩꯇꯦ, ꯑꯩ..." ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯆꯤꯝꯕꯥꯜꯗ ꯄꯟꯈꯤꯕꯗꯧꯅ ꯇꯧꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯥꯎ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯅ "ꯀꯩꯗꯧꯔꯒꯦ ꯚꯥꯏ?" "ꯀꯩꯁꯨ ꯇꯧꯗꯦ, ꯊꯝꯃꯒꯦ ꯚꯥꯏ, ꯉꯥꯏꯈꯨꯑꯣ." ꯁꯅꯥꯇꯣꯝꯕꯁꯨ ꯈꯪꯏ ꯔꯥꯖꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯃꯛꯅ ꯃꯍꯥꯛ ꯔꯥꯖꯄꯨ ꯈꯥꯝꯕꯅꯤ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤꯗꯣ ꯋꯥꯔ ꯃꯥꯜꯂꯦ, ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯨꯝꯃꯤꯌꯦ." ꯁꯅꯥꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯊꯦꯡꯀ꯭ꯌꯨ ꯚꯥꯏ." ꯁꯅꯥꯇꯣꯝꯕꯅ "ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯣ, ꯑꯩ ꯂꯩꯔꯤꯌꯦ, ꯑꯩꯅ ꯊꯦꯡꯕꯅꯤ." "ꯚꯥꯏ, ꯅꯪ ꯑꯩꯒꯤ ꯊꯣꯏꯕꯤꯗꯣ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ, ꯃꯥꯅ ꯀꯞꯄꯗꯣ ꯑꯗꯨꯒꯅꯦ, ꯑꯩ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨꯀꯣ ꯚꯥꯏ." "ꯍꯥꯏꯒꯦ ꯚꯥꯏ, ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯚꯥꯏ." ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯈ꯭ꯔꯦ꯫